ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯀꯣꯟ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯤꯡꯊꯧꯀꯣꯟ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ ꯅꯤꯡꯊꯧꯀꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯔꯥꯅꯤ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯤꯡꯅ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯟꯕꯤ ꯑꯁꯤꯒꯤꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯅ ꯀꯧꯏ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯂꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯣꯏꯗꯦ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯊꯣꯡꯉꯥꯏꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥ ꯊꯣꯡꯉꯥꯏ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯦꯍꯟ ꯑꯣꯏꯔꯤꯕ ꯔꯥꯅꯤꯍꯜ ꯑꯁꯤꯒꯤ ꯃꯆꯥ ꯉꯝꯕ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯕꯨ ꯃꯥꯡꯍꯟꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯉꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯊꯣꯡꯉꯥꯏꯗ ꯍꯥꯏꯔꯤ ꯊꯣꯡꯉꯥꯏꯅꯁꯨ ꯁꯅꯥꯏꯕꯦꯝꯃ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯔꯥꯅꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯐꯤ ꯃꯆꯦꯠ ꯈꯔꯒ ꯁꯝ ꯈꯔꯒ ꯆꯪꯒꯅꯤ ꯍꯌꯦꯡꯁꯦ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡ ꯑꯁꯤꯗ ꯇꯧꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯑꯃꯥꯏꯕꯤ ꯊꯣꯡꯉꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯄꯨꯔꯅꯤꯃꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯩ ꯁꯣꯏꯗꯅ ꯄꯣꯔꯛꯑꯒꯦ ꯑꯗꯨꯒ ꯊꯕꯛꯁꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯇꯧꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯑꯃꯥꯏꯕꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯍꯜꯗꯣ ꯂꯩꯀꯣꯟ ꯃꯆꯥ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯃꯊꯟꯇ ꯐꯝꯂꯗꯨꯅ ꯋꯥꯈꯜ ꯇꯧꯖꯔꯤ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯕꯨ ꯄꯨꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯔꯕ ꯖꯥꯠꯂꯅꯤ ꯑꯩꯒꯤ ꯄꯤꯛꯏꯕ ꯏꯆꯥ ꯂꯥꯏꯖ ꯑꯃꯗꯤ ꯏꯆꯥ ꯉꯝꯕꯅ ꯀꯔꯝꯅ ꯇꯧꯍꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯄꯨꯔꯅꯤꯃꯥꯗꯣ ꯂꯥꯛꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯏꯆꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯅꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯀꯟꯗꯥ ꯑꯁꯤꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯃꯀꯣꯛꯇ ꯎꯅꯥ ꯑꯃ ꯇꯥꯔꯛꯏ ꯄꯨꯔꯅꯤꯃꯥꯗꯣ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯗꯨꯅ ꯏꯆꯦꯒꯤ ꯀꯣꯛꯇ ꯎꯅꯥ ꯑꯃ ꯄꯛꯏ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯎꯅꯥ ꯂꯧꯊꯣꯛꯄ ꯁꯥꯔꯒ ꯁꯝ ꯈꯔ ꯐꯣꯏꯈꯤ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯗꯤ ꯄꯨꯔꯅꯤꯃꯥꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯈꯟꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯄꯨꯔꯅꯤꯃꯥꯗꯣ ꯊꯥꯡꯉꯣꯏ ꯍꯨꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯏ ꯄꯨꯔꯅꯤꯃꯥꯅ ꯅꯈꯣꯏꯁꯤꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯅꯝꯂꯤ ꯄꯨꯔꯅꯤꯃꯥꯗꯣ ꯊꯥꯡꯒꯣꯏ ꯍꯨꯏꯒꯤ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯀꯧꯔꯛꯏ ꯊꯥꯡꯉꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯁꯅꯥꯏꯕꯦꯝꯃ ꯄꯨꯕꯤꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯄꯨꯔꯅꯤꯃꯥꯁꯨ ꯁꯤꯗ ꯂꯩꯔꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯉꯥꯏꯗꯣ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯗꯨꯅ ꯃꯈꯨꯠꯇ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯄꯥꯔꯤ ꯊꯥꯡꯉꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯨꯝ ꯑꯁꯤꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯃꯀꯣꯛ ꯑꯅꯤ ꯂꯣꯡꯕ ꯃꯃꯥꯏ ꯑꯃꯅ ꯃꯤꯒꯤ ꯁꯔꯨꯛ ꯑꯣꯏꯕ ꯑꯃꯅ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨꯁꯤꯡꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯀꯤꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯊꯥꯡꯉꯣꯏꯗꯣ ꯂꯃꯥꯏ 50 ꯁꯨꯕ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯁꯥꯒꯤ ꯃꯀꯣꯛꯇꯨ ꯀꯛꯆꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯁꯤꯒꯤ ꯏ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯔꯥꯅꯤ ꯑꯇꯣꯟꯕꯤꯕꯨ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯅꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯅꯪꯕꯨꯁꯨ ꯑꯩꯅ
ꯊꯋꯥꯏ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯗꯣ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯁꯔꯥꯏꯍꯜꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯔꯥꯅꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯔꯥꯏꯍꯜꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯏꯈꯣꯝꯕꯒꯤ ꯂꯥꯟꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯛꯂꯤ ꯑꯩ ꯌꯥꯎꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯈꯣꯏ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯈꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯔꯥꯅꯤ ꯑꯍꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯩ ꯑꯗꯨꯒ ꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯤ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯡꯋꯥꯏꯗꯣ ꯐꯅ ꯊꯦꯡꯅꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯕ ꯀꯥꯟꯅꯁꯤꯗ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯊꯝꯖꯤꯟꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯃꯪꯂꯥꯟꯗꯅꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯂꯥꯏ ꯐꯗꯤꯕꯤ ꯀꯌꯥ ꯑꯃꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯏꯟꯅꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯁꯥꯗꯨꯁꯨ ꯀꯟꯅ ꯆꯦꯜꯂꯨꯕꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯣꯛꯄꯗꯧꯅ ꯇꯧꯔꯤ ꯃꯁꯥ ꯃꯇꯟꯇ ꯍꯥꯏꯖꯩ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯁꯤ ꯂꯣꯏꯅ ꯊꯤꯟꯗꯣꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯧꯕꯗꯨꯅ ꯀꯔꯤ ꯑꯁꯣꯝꯅ ꯈꯟꯅ ꯈꯟꯅ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯤ ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔꯗ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕ ꯃꯌꯥꯝ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯀꯧꯗꯨꯅ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯒꯣꯜ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯁꯨꯔꯕ꯭ꯔꯥ ꯃꯗꯨꯗ ꯁꯦꯅꯥꯄꯇꯤꯅ ꯁꯨꯖꯔꯦ ꯏꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯆꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯅꯅꯕ ꯍꯥꯏꯔꯨꯔꯣ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯟꯇ꯭ꯔꯤ ꯑꯃꯗ ꯅꯈꯣꯏ ꯈꯔꯅ ꯑꯩꯒꯤ ꯄꯨꯀꯩ ꯂꯟꯒꯩ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯟꯅꯔꯝꯃꯨ ꯑꯩꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯗꯧꯔꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯔꯥꯅꯤ ꯑꯍꯜ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯑꯗꯣ ꯃꯄꯨꯔꯣꯏꯕꯅ ꯆꯠꯄꯗ ꯃꯥꯡꯒꯣꯟ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯊꯧꯅꯤꯔꯨꯔꯕ ꯕꯥꯜꯕꯣꯛꯇꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯒ ꯏꯁꯣꯔꯗ ꯀꯠꯂꯨꯕ ꯕꯥꯜꯕꯣꯛꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯄꯤꯔꯛꯏꯕ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯄꯨꯔꯅꯤꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯗꯨꯅ ꯀꯥꯗꯒꯤ ꯍꯦꯟꯗꯦ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨ ꯊꯨꯡꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯏ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯑꯗꯣ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯈꯔꯒ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯣ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯏꯅ ꯀꯨꯞꯄ ꯃꯟꯖꯨꯟꯅꯔꯕ ꯌꯨꯝꯖꯥꯎ ꯑꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯌꯨꯝꯖꯥꯎ ꯑꯗꯣ ꯍꯦꯛ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯊꯥꯡꯉꯣꯏ ꯍꯣꯏꯒꯤꯅꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯃꯅꯥꯏ ꯑꯃꯗ ꯑꯁꯤꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯅꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯡꯉꯣꯏ ꯍꯣꯏꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯏ ꯑꯁꯨꯝꯅ ꯂꯥꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕꯤ ꯊꯥꯡꯉꯣꯏꯁꯨ ꯉꯁꯤꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯉꯁꯤ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯂꯥ ꯑꯃ ꯍꯦꯛꯅꯅꯕ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯕꯒ ꯎꯔꯦ ꯔꯥꯅꯤ ꯑꯍꯜꯅ ꯃꯅꯥꯏ ꯃꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯁꯨ ꯃꯅꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯡꯒꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅꯁꯨ ꯎꯔꯤ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯉꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝꯁꯨ ꯇꯧꯏ ꯃꯥꯒꯤ ꯋꯥꯈꯜꯅ ꯈꯜꯂꯨꯕꯒꯤꯗꯔ ꯈꯪꯗꯦ
ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯍꯥꯛꯇꯨ ꯊꯨꯅ ꯌꯥꯡꯅ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯊꯥꯡꯉꯣꯏꯁꯨ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯒꯤ ꯂꯥ ꯑꯗꯨ ꯍꯦꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯗꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯌꯦꯡꯉꯨ ꯔꯥꯅꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯗꯦꯀꯣ ꯁꯥꯟꯅꯃꯤꯟꯅꯕ ꯍꯦꯛ ꯎꯔꯕ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯨꯒꯗꯕꯅꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯌꯥꯝꯕꯨꯡ ꯍꯣꯏꯒ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯔ ꯂꯧꯏ ꯑꯗꯨꯅ ꯃꯥꯗꯤ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯗꯤ ꯁꯥꯟꯅꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯄꯨꯔꯅꯤꯃꯥꯗꯣ ꯃꯆꯥ ꯑꯇꯣꯟꯕꯤ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨ ꯇꯥꯕꯗ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯆꯥ ꯑꯍꯟ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ ꯑꯩꯅ ꯍꯦꯛ ꯎꯔꯕ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯏ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯊꯥꯡꯉꯣꯏꯗꯣ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯐꯝꯃꯦꯟꯂꯣꯝ ꯊꯪꯕ ꯑꯗꯨꯗ ꯎꯆꯥꯟꯒꯤ ꯃꯩ ꯍꯧꯏ ꯑꯗꯨꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯊꯝꯂꯤ ꯉꯔꯥꯡ ꯄꯤꯔꯝꯕ ꯄꯨꯔꯅꯤꯃꯥꯅ ꯔꯥꯅꯤ ꯑꯍꯜꯒꯤ ꯐꯤꯖꯦꯠ ꯑꯃ ꯁꯝ ꯈꯔꯒꯗꯨ ꯂꯥꯇꯣꯟ ꯑꯗꯨꯗ ꯊꯝꯂꯤ ꯑꯗꯨꯒ ꯈꯣꯏꯔꯨꯅ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯁꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯣꯟ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯆꯦꯅꯥ ꯃꯉꯥ ꯁꯨꯕ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯀꯨꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯊꯥꯡꯉꯣꯏꯗꯤ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯈꯣꯏ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯍꯜꯗꯣ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯛꯂꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯑꯗꯣ ꯀꯣꯏꯂꯩ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯎꯗꯦ ꯃꯈꯣꯟꯗꯃꯛ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯀꯞꯂꯝꯕ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯆꯥꯁꯤꯡꯕꯨ ꯍꯧꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯛꯏ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯜꯂꯛꯏ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗꯁꯨ ꯀꯅꯥꯅꯣ ꯑꯃꯅ ꯊꯤꯜꯂꯛꯏ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯑꯁꯨꯝꯅ ꯊꯤꯜꯂꯛꯄ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯊꯤꯜꯂꯤꯕ ꯑꯗꯨꯅ ꯏꯆꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯃꯅꯥꯎꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯊꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯐꯠ ꯂꯥꯎꯅ ꯍꯥꯡꯉꯤ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯊꯣꯡꯁꯪꯕꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯊꯅꯈ꯭ꯔꯦ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅꯁꯨ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯉꯁꯤꯁꯦ ꯍꯥꯏꯅ ꯈꯨꯝꯂꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯃꯈꯣꯟ ꯇꯥꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯄꯨꯔꯅꯤꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗꯣ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯄꯨꯔꯅꯤꯃꯥꯒꯤ ꯁꯛꯇꯝꯗꯣ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯂꯧꯐꯝ ꯈꯪꯗꯅ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯑꯃꯗꯤ ꯃꯉꯛꯁꯝ ꯑꯗꯨꯅ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯎꯕꯗ ꯑꯀꯤꯕ ꯑꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯦꯞꯂꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯟꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯣꯡꯁꯤꯟꯈꯤꯕꯒ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯁꯤꯟꯈꯤ ꯃꯁꯥ ꯑꯗꯨꯅ ꯏ ꯊꯥꯡꯗ꯭ꯔꯕ ꯀꯨꯆꯨꯗ ꯑꯣꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯆꯥꯛꯊꯣꯡꯐꯝ ꯑꯣꯏꯔꯤꯕ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗꯒꯤ ꯑꯊꯧꯕ ꯍꯩꯖꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠꯇꯪ ꯃꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯑꯊꯧꯕ ꯊꯥꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯃꯄꯥꯗ ꯍꯥꯏꯊꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯉꯝꯕꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯚꯥꯞ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯤ ꯇꯔꯪ ꯃꯂꯪ ꯆꯠꯈ꯭ꯔꯤ ꯂꯥꯎꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯀꯤꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ
somdana nungthil chaibi ado macha nupi adugi masa ado matuk matuk kakli asomna leiringai macha nupa ngambana laurabadi mahak pusu soidana khudong thiba taragani khaladuna tuminna hangduna thamliba thong adomda thoroi nungthil chaibi adusu masa ado ihing na hingak ta ngairi macha nupi laijagi masa ado lobom khangdri masidagi amuk macha nupa aduna tumliba domda amuk yengai adubu macha nupa ado leiramdri maruda mahak jamna sauna thonglomda yengai maruda thong adomda macha nupa aduna lepaga leiriba do uraduna thuna yangna macha nupa tamna chensilai maduda macha nupa ado kanna lawi adubu amai bi thangoina mayam punamak pungsum sumkhraba male kana amata tadri ngambado sana thong adomda kanna chelai nungthil chaibisu macha nupa adu kanna tanari santhong adu ngagliba khara ahal oiba mana ngambana chelaiba amadi rani ahalna thang pairaka tanariba adu uri thongsangba nupa aduna machinda leiwa ama soli ngambasu ahal aduki manakta chinsilai maruda nungthil chaibisu sensin naba tawi adubu nungthil chaibido ahal aduki manakta changbati ngamdrei masdagi nungthil chaibido masagi asengba saktamda masabu korei adubu macha nupa do mamagi manakta changu haibi yadrei masdagi ahal aduna leiwa sonduna nungthil chaibida kamsili adumna kamsillak baduda rani ahal nungthil chaibido saina phangbadongna kanna lauri maruda macha nupa ngambadi ahal aduda kanna konsili marudagi rani ahal nungthil chaibido yamna sauna ahal aduda yengli aduga mahakna pairakpa thang aduna masa matonta mangakchamda lenjaba hori matam aduda arapada lamoisu kanna kanna khonglai aduga manak nakna horiba uwa singda ahing yalektuna leiriba maku singsu lakna khonglai hui singsu kanna kanna kappaga khongpaga punglang langli tawriba sabtrasi akibagi masak haibado oirei matam aduda nungthil chaibina tawriba mangaksam aduda thang aduna lenjaba ado loirakpaga mangonda changlamba phattaba lai ado masadagi chongthokre asomna hek chongthokhibaga ahal ado ranigi manakta chinsilli adubu aroiba matam haibado lakkadori nungthil chaibido awa saina khangli mamittagi mapisu sinthari macha nupa ngambabu yingladuna kapsari macha nupa dusu mamage manakta kappaga chenselli aduga ima nangbu kaidorbage kaigi nangna asomna tawribano tawgano ayamna kijaye haiduna kapi nungthil chaibido kari amatasu haijaba ngamjada masage makhuttu kanna paisilli aduga mahaki mapuroibana nuksina sibikhiba lik ado thadattuna macha nupagi makhutta sinarami masidagi rani ahal nungthil chaibido isu lepal leitana sintharakli makhut aduna ahal adugi makhutta macha nupa ngambabu sinarami aduga makhoibu chatkhro haibagi matagum ingit tawrami nongsu ngalakadore aduna ahal ado kuina leirabadi khudong thiba taragani khalladuna ngambagi khudang ado paiduna singduna pukhi ngambadi mamagi matawadu uraga mamabu kauduna kapi asumna rani ahal nungthil chaibigi mijeng wangma lankhibaga mahakisu aroiba oikhi phatraba lai aduna nungthil chaibigi thawai adu purduna thangoigi manakta lai thangoisu ngasaidagi laison sonduna leiramlibani masidagi mahakna nungthil chaibigi thawai ado sapu ahingba aduta koksilli nungthil chaibigi thawai ado changu haibi yadi masidagi amaibi thangoina akanba leiwatnuwa mayama ma sonduna namduna changnanaba honari masidagi upai leitraba rani ahal nungthil chaibido yamna sauna sapu adugi manungda changki phatraba lai adusu mafam khangdana maikhu onduna mangki thangoisu nongalakadore haiduna sapu ahingbado lapu makhongda thuna tawthoktuna laison toroduna phumjilli asomna phumjinba loraduna mahaki lagi pochai singado loisillaba matung ngaihak pathanaba haiduna imungda changki asomna tawduna nongsu mapung phana ngalakli ningthaugi konungdani thabak sunaba leiriba nupa nupi singado punglang langi kibuna su pik thanari
Rani ahal amadi laijagi misi ubada mipainari. Amaromdana Rani Atombi Purnimadi yamna harauri. Maithong dabudi nungaitaba sari. Rani ahal laitabagi pawase ningthau aduda mi thaduna hayanaba haiduna konung aduda leiriba nupa ama Rani Atombi tauduna ningthaugi manakta thakri. Aduga ngamba amadi thongsangba ahal adu leiramdre haiduna wa launrakhi. Pawasi tabada Rani Atombi Purnima to yamna ngai. Mahaki wakhalda amuksu siramlani hainasu khanjari. Amaromdana ngamba amadi ahal to Athengba ahing adudagi mayum thadokduna chelakpanina haujik numitna mapung phana ngalaba matam masida singkhong amada thunglari. Ngambadi anganga oibanina yamna wari. Ahal adugi tampakta tapna hipthaduna mamit wisinduna tumki. Makhutna mamana piramba lik ado setna paijari. Ahal ado ngambagi mamaida nuksina yengladuna ahal adugi haukiba wari ama mamitta urai. Mahaki masa aduna mapala haiduna imungdagi harauna chenthur aga ngamuk leirakpra haiduna mapada ningai taukiba aduga khanghaudana amuba leichil mapai yamana machabu sinduna pukiba singado ningsing lai. Ahal adugi mamitki mapi aduna ngambagi mamaida tabada ngambado tunthakibada ngaijarabasu mikap thorai. Aduga hanglai kaidawragi phamnaiba Ipuna kapibadu karigino haina hangi. Maduda ahal laduna kaisu tawdida mazaibungo haina khumi. Ngambana amuk makhatana harai. Aikhoina chaturibase kadaidano ipu aduga aigi ipa ningthaugi leibham khangbra haina hanglai. Ahal aduna aikhoina chatlibase aihaki yumdani aduga ningthaugi leibhamsu aidi khangdi haina harai. Ngambado mathwai yamna nungaijadi. Somdana ningthau sarai hal ado Mahaki Rani ahal amati machanupi aduna sibagi pau tabada yamna nungaijadi. Yamna su kapli sarai haldo khudakta sagol tongduna mahaki konung tamna lai. Mahangna lakpadadi asibagi mathau mangam pungloi loiramlei. Numitsu tare Rani Atonbido ningthau lakpa ubada nungaitaba maithongdi utli. Thamoidadi yamna harauribani. Aduga Purnimagi machanupi ahal langlendi yamna kapi aduga machanupi Atonbi thadoi sanadi kaisu nachungdi. Ningthau sarai hal ado thamoi sokna kapi. Ningthau aduna kappa ubada lairamliba angam mathau konung aduda leiriba mipung khurimak loina kapli. Asumna haujikti numitsu mapung phana tari. Haujikti ahal adugi mayumdo yauri. Ahal adugi nupi aduna mahaki mapu roibana lakpadu ubada yamna haraujari. Aduga ngamba yaurapa ubada mahaki laikhidraba machanupa adusu ningsingduna mamitta mapi ira chilai. Asumna leiringaida ahal aduna mahaki nupi aduda mai puthoroknaba hairai. Nupi adusu imungdagi mai lauthokduna mai okthokpiri. Mai okthokpa loraduna imungda punna changaklei. Nupi aduna angang asi kanagi masano haina hangi. Maruda ahal aduna wari konaligi saktu thongnaba tawro haiduna ahal adugi nupi ado sak mai thagatkhrei. Somdana thangoi hoigi yumdani mathanta leibaga oire kibasu amatta leiti. Mathanta lei haibagi masada karisu nachungdi. Matam masida mahangna khalli. Rani ahal adugi masa nupadu pukhiba ahal nupaduna kananone. Aina chingribasi soidana chumangani. Ahal adu aigi imai pa hatkiba amaiba angokton soidana oiramgani. Asukhuibase aina mahakpu thirakpani. Ngasidi mahak adu masana mathanta mahakpu hatpiro haiduna thoraklaba. Asi haiduna noi. Aduga amaibi thang oina khalli. Haujik ai magi leibam khangtoktaba yadi. Asi haiduna khudakta lamjai ka aduda wai matik ama teithoi aduga maira ahum thanduna angaugi leifam jingaklei. Machinda leiwa soladuna asumna yenglakpada lam asiga tainaba singkhung amagi mayada khangpoksang oina saladuna leiribado ure. Adu hek ubada maithongda nokchai. Thangnaba mikupta sathi raba layam ama paisillakduna yum adugi akoibada ngak senbiribado ure. Adu hek ubaga amaibi thangoina mamit khangpang pangthorai aduga hairai.
ꯑꯣ ꯃꯍꯥꯛꯀꯤꯁꯨ ꯂꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯪꯍꯜꯂꯤꯕ ꯖꯥꯠꯅꯤ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯔꯨꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯤ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯄꯨꯔꯅꯤꯃꯥꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯗꯨꯅ ꯊꯦꯝꯖꯤꯟꯅꯩ ꯃꯍꯥꯔꯥꯖ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯝꯗꯧꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯋꯥꯈꯜ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯍꯜꯒꯤ ꯃꯤꯁꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯈꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯞꯂꯝꯕꯗꯒꯤ ꯇꯣꯛꯏ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗꯤ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯆꯨꯝꯗꯦ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯕꯅꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯅ ꯎꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯟꯗꯥ ꯑꯁꯤꯗ ꯔꯥꯅꯤ ꯑꯍꯜꯒꯤ ꯀꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯤꯡꯊꯧꯗ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ